ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯇꯦꯛꯄꯤ ꯆꯥꯛ ꯈꯨꯂꯦꯟ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯖꯥꯃꯤꯅꯤ ꯀꯧꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯖꯥꯃꯤꯅꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯒꯤ ꯍꯧꯅꯕꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯅ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯂꯩꯇꯦ ꯍꯥꯏꯅ ꯁꯤꯗ ꯇꯠꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯖꯥꯃꯤꯅꯤꯒꯤ ꯃꯅꯥꯛꯇ ꯁꯦꯜ ꯄꯨꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯈꯤ ꯇꯣꯟꯖꯥꯎ ꯎꯕꯗ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯣꯟꯖꯥꯎ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯎ ꯂꯥꯎ, ꯀꯥꯈꯠꯂꯣ꯫ ꯑꯧ ꯏꯇꯩꯃ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯖꯥꯃꯤꯅꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯕꯅꯤ ꯂꯩꯕꯅꯤ꯫ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ? ꯃꯉꯣꯟꯗꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯒꯦ ꯏꯇꯩꯃ? ꯁꯦꯜ ꯈꯤꯇ ꯄꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯣ, ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯨ, ꯉꯁꯥꯏꯗꯤꯅꯦ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯨꯈꯤꯅ ꯏꯆꯤꯡ ꯆꯤꯡꯈꯠꯅ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯗꯨꯗ ꯇꯣꯟꯖꯥꯎꯗꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯩꯃ, ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯅ ꯇꯣꯟꯖꯥꯎꯗꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯞꯐꯤꯡ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯂꯒ ꯖꯥꯃꯤꯅꯤꯅ ꯇꯣꯟꯖꯥꯎꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯈꯨꯔꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯁꯦꯜꯒꯤ ꯑꯣꯏꯔꯗꯤ ꯂꯩꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯅꯤ꯫ ꯈꯨꯔꯥꯅ ꯄꯥꯝꯂꯤꯕ ꯁꯦꯜꯕꯨ ꯀꯌꯥꯝꯅꯅꯣ? ꯇꯣꯟꯖꯥꯎꯁꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯦꯜ ꯃꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯖꯥꯃꯤꯅꯤꯁꯨ ꯂꯩꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯨꯈꯤꯗꯤ ꯃꯤꯍꯨꯜ ꯀꯥꯡꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ, ꯃꯁꯤꯒꯤ ꯑꯔꯤꯕꯤꯁꯦ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯍꯧꯖꯤꯛꯇ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯤꯅ ꯄꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕ ꯀꯥꯟꯁꯤꯗ ꯂꯩ ꯀꯥꯏꯅ, ꯃꯁꯤ ꯐꯔꯣꯏꯗꯧꯔꯤ ꯃꯁꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯇꯥꯗ꯭ꯔꯕꯁꯨ ꯖꯥꯃꯤꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯅꯦ ꯍꯥꯏꯗꯤ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯨꯈꯤꯗꯨ ꯇꯣꯟꯖꯥꯎꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯁꯦ ꯇꯣꯟꯖꯥꯎ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯉꯁꯥꯏꯅ ꯑꯩꯅ ꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯕꯗꯨꯗ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯂꯛꯅꯁꯤꯜꯂꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯇꯩꯃ꯫ ꯖꯥꯃꯤꯅꯤ ꯏꯃꯨꯡꯗ ꯂꯩꯔꯁꯨ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯍꯧꯕꯅ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤꯅ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯅꯦ, ꯏꯃꯥ ꯍꯣꯏꯗꯤ ꯁꯦꯜꯗꯣ ꯂꯧꯁꯤꯟꯈ꯭ꯔꯒ ꯄꯤꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯁꯨꯈꯪ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯕꯅꯤ꯫ ꯌꯦꯡꯉꯨꯇꯣ ꯏꯕꯨꯡꯉꯣ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯐꯥꯎꯕꯅꯦ ꯍꯦꯛ ꯃꯊꯣꯏ ꯂꯧꯕ ꯉꯝꯕ ꯏꯆꯥꯅꯤ ꯃꯁꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛꯆꯦꯜꯁꯤ ꯄꯤꯛꯈ꯭ꯔꯕ꯫ ꯏꯍꯦ, ꯏꯃꯥ ꯍꯣꯏꯅ ꯂꯧꯕꯗꯕꯨ ꯀꯔꯤꯒꯤ ꯃꯊꯣꯏꯅꯣꯅꯦ ꯏꯕꯦꯝꯃ? ꯈꯨꯔꯥ, ꯏꯃꯥ ꯄꯥꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅꯕꯨ ꯃꯣꯏꯅ ꯁꯨꯝ ꯐꯝꯖꯥ ꯂꯩꯔꯒ ꯑꯩꯅ ꯁꯨꯝ ꯋꯥꯅ ꯇꯥꯁꯤꯜꯂꯒ ꯂꯣꯏꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯅꯤꯡꯒꯗꯒꯦꯅꯦ? ꯏꯆꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯃꯨꯈꯤ ꯇꯣꯟꯖꯥꯎꯅ ꯖꯥꯃꯤꯅꯤꯒꯤ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ, ꯇꯣꯟꯖꯥꯎ ꯏꯕꯣ, ꯅꯪꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯆꯥ ꯑꯃ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯋꯥꯏ ꯍꯥꯏꯗꯣ ꯈꯪꯂꯕꯅꯤꯗ꯫ ꯃꯣꯏꯕꯨ ꯐꯧ ꯄꯣꯝ ꯑꯃꯅ ꯍꯦꯛꯇ ꯆꯥꯎꯔꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯌꯥꯝ ꯋꯥꯅ ꯁꯦꯝꯂꯛꯂꯤꯕ, ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯁꯦꯜ ꯈꯤꯇꯪ ꯂꯧꯕꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯥ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ? ꯖꯥꯃꯤꯅꯤꯅ, ꯈꯨꯔꯥ, ꯃꯃꯥ ꯃꯄꯥꯅꯦ ꯍꯥꯏꯗꯨꯅꯕꯨ ꯃꯆꯥ ꯃꯁꯨꯒꯤ ꯐꯅꯕ ꯈꯟꯕꯗꯤ ꯍꯩꯇꯕ, ꯃꯆꯥ ꯃꯁꯨꯕꯨ ꯇꯛꯈꯥꯏꯔꯒ ꯁꯨꯝꯂꯒ ꯆꯥꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯟꯅꯒꯦꯅꯦ? ꯇꯣꯟꯖꯥꯎ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯀꯣꯆꯤ ꯀꯣꯠꯇꯅ ꯂꯪꯈꯠꯅꯔꯛꯂꯤꯕ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯃꯔꯛꯇꯨꯗ ꯃꯥ ꯑꯃꯒꯤꯁꯨ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯔꯔꯣꯏ ꯈꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯈꯨꯔꯥꯁꯤ ꯊꯕꯛ ꯑꯆꯤꯟꯕ ꯈꯔꯁꯨ ꯂꯩꯍꯧ꯫ ꯌꯥꯔꯗꯤ ꯁꯦꯜꯗꯣ ꯍꯣꯏ ꯈꯨꯔꯥ, ꯁꯦꯜꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ, ꯑꯩꯅꯕꯨꯗꯤ ꯊꯤꯈ꯭ꯔꯕꯅꯤ꯫ ꯏꯕꯦꯝꯃꯅ ꯊꯤꯈ꯭ꯔꯕꯗꯤ ꯁꯨꯖꯔꯝꯂꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯅꯅꯥꯎꯁꯨ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ꯫ ꯌꯧꯔꯣ꯫ ꯇꯣꯟꯖꯥꯎ ꯁꯦꯜꯗꯣ ꯍꯦꯛ ꯂꯧꯕꯒ ꯄꯟꯊꯥꯗꯅ ꯀꯨꯏꯅ ꯂꯩꯁꯤꯜꯂꯕꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯅꯨꯡꯒꯤ ꯂꯥꯟꯗ ꯃꯥ ꯁꯣꯏꯗꯅ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯈꯟꯅ ꯇꯍꯥ ꯁꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯥꯃꯤꯅꯤꯁꯨ ꯇꯣꯟꯖꯥꯎꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯨꯞ ꯂꯩꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯨꯈꯤꯁꯨ ꯑꯗꯨꯃꯉꯥꯏ
ꯃꯆꯥꯅꯨꯄꯤꯅ ꯃꯆꯨꯞ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯆꯨꯞ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯄꯨꯛꯆꯦꯜꯁꯤꯅꯅꯦ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗꯗꯅ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯂꯩꯔꯤꯅꯦ ꯍꯥꯏꯁꯦ ꯈꯪꯗꯦꯅꯤ ꯃꯁꯦ꯫ ꯃꯨꯈꯤꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯅꯤꯡꯗꯕ ꯇꯣꯅꯥꯗꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯒꯣꯒꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯗꯨ ꯃꯥꯡꯒꯣꯜꯗ ꯍꯦꯟꯁꯥꯡ ꯃꯟꯅ ꯃꯟꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯇꯟꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯩ꯫ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯅ ꯇꯜꯂꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯄꯥ ꯍꯥꯏꯔꯦ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯦ꯫ ꯑꯩ ꯍꯥꯏꯔꯦ ꯏꯁꯥ ꯈꯔ ꯂꯨꯝꯖꯕꯒꯤ ꯈꯔ ꯉꯦꯛ ꯉꯦꯛ ꯁꯪꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯛ ꯇꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯏꯁꯧꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯅꯥꯒꯤ ꯃꯪꯗꯨ ꯀꯥꯏꯔꯗꯨꯅ ꯎꯏꯔꯤ ꯎꯏꯔꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯁꯥꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯄꯥꯂꯣꯝꯗ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯏꯃꯥꯒꯤ ꯏꯁꯧꯗꯨꯕꯨ ꯅꯆꯥꯏꯅ ꯃꯪꯂꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯡꯕꯒꯤ ꯃꯇꯝꯒꯤ ꯏꯔꯩ ꯂꯩꯇꯕ꯭ꯔꯣ? ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯅꯪꯅ ꯍꯧꯒꯠꯂꯛꯄꯒ ꯎꯔꯥꯎ ꯊꯔꯥꯎꯅ ꯍꯧꯒꯠꯂꯛꯂꯤꯁꯤꯅ? ꯃꯤ ꯃꯪꯀꯅ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯏꯃꯥꯒꯤ ꯏꯁꯧꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯅ ꯃꯪꯗꯨ ꯀꯥꯏꯔꯤꯗꯅ? ꯏꯁꯦ ꯅꯪꯅꯦꯀꯣ ꯃꯪꯗꯅ ꯑꯗꯨꯝ ꯂꯩꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯦ? ꯑꯉꯥꯡ ꯑꯣꯜꯍꯟꯕ ꯁꯣꯏꯔꯣꯏꯍꯦ ꯅꯪ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ, ꯑꯉꯥꯡ ꯑꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯑꯉꯥꯡ ꯑꯣꯟꯕ ꯍꯥꯏꯗꯨꯅꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯜꯍꯟꯕ ꯅꯠꯇꯦꯀꯣ, ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯠꯀꯗꯧꯔꯤꯕ꯫ ꯀꯔꯤ? ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯑꯗꯨꯗꯤ ꯄꯥꯝꯖꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔꯒ ꯇꯣꯅꯥꯗꯨ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕꯅ ꯐꯅ ꯉꯥꯡꯂꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯃꯁꯥꯗꯨ ꯂꯩꯉꯝ ꯁꯥꯉꯝꯗꯅ ꯆꯥꯛ ꯍꯦꯟꯁꯥꯡ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯣꯅꯥꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯀꯟꯅ ꯂꯥꯎꯅꯔꯒ ꯁꯥꯎꯔꯒ ꯃꯌꯨꯝꯗꯒꯤ ꯃꯆꯤꯟꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯃꯆꯤꯟ ꯑꯊꯤꯕ ꯆꯩꯗꯨꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯔꯤꯕꯤ ꯆꯥꯃꯤꯅꯤꯗꯨ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯔꯒ ꯁꯦꯜ ꯃꯁꯤꯡ ꯊꯤꯅ ꯊꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯑꯥꯏ ꯑꯁꯤꯕꯨ ꯏꯆꯦ ꯖꯥꯃꯤꯅꯤ ꯅꯠꯇ꯭ꯔꯅꯦ? ꯀꯥꯟꯅꯗꯦ, ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯁꯦꯜ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯅꯠꯇꯦ ꯑꯩꯕꯨ ꯀꯩ ꯍꯥꯏꯔꯒ ꯂꯧꯒꯅꯤ? ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ, ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ, ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯁꯤꯜꯂꯒ ꯂꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯇꯣꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯔꯤꯕꯤ ꯖꯥꯃꯤꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯖꯥꯃꯤꯅꯤꯁꯨ ꯇꯣꯅꯥ ꯎꯕꯗ ꯏꯉꯛꯉꯛꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯄꯗꯨꯗ ꯇꯣꯅꯥ ꯃꯥꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯖꯥꯃꯤꯅꯤꯗ ꯃꯤꯠꯆꯤ ꯊꯛꯀꯠꯆꯤꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯏꯆꯦ, ꯀꯩ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯄꯥꯎꯈꯨꯝ ꯄꯤꯗꯗꯨꯃꯤ ꯂꯩꯔꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯕꯅꯤꯗ꯫ ꯀꯩꯅꯣ ꯏꯆꯦꯁꯤꯕꯨ ꯁꯦꯟꯗꯣꯏ ꯆꯥꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯁꯦ ꯀꯥꯎꯔꯕ ꯃꯥꯜꯂꯤꯗ ꯍꯥꯏꯅ ꯇꯣꯅꯥꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯖꯥꯃꯤꯅꯤꯗ ꯏꯔꯥꯡ ꯃꯤꯠꯌꯦꯡꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯑꯔꯤꯕꯤ ꯖꯥꯃꯤꯅꯤꯗꯨ ꯇꯣꯅꯥꯒꯤ ꯏꯔꯥꯡ ಮಿꯠꯌꯦꯡ ꯏꯔꯥꯡ ꯃꯤꯅꯣꯛꯇꯨꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ ꯃꯤꯍꯨꯗꯨꯁꯨ ꯃꯊꯣꯡ ꯈꯪꯗ ꯏꯔꯥꯡꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯥꯎꯗꯦꯗ ꯑꯩꯁꯨ, ꯑꯗ ꯄꯥꯈꯪ ꯑꯃꯠꯇꯅ ꯅꯥꯞꯄꯁꯤꯗ ꯉꯪꯂꯗꯕꯁꯤꯗ ꯅꯆꯦ ꯍꯣꯏꯁꯨꯅꯦ ꯎꯄꯥꯏ ꯂꯩꯇ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤꯕꯅꯤꯗ꯫ ꯖꯥꯃꯤꯅꯤꯒꯤ ꯋꯥꯗꯨꯗ ꯇꯣꯅꯥꯗꯨ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯐꯪꯂꯔꯣꯏ ꯈꯟꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯏꯆꯦꯅꯗꯤ ꯏꯆꯦꯕꯨ ꯈꯟꯖꯕ ꯃꯤ ꯈꯪꯕ ꯉꯝꯗꯕꯒꯤꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯀꯤ ꯑꯩꯕꯨ ꯈꯟꯖꯕ ꯃꯤꯒ ꯂꯩꯕ꯭ꯔꯅꯤ ꯇꯣꯅꯥ ꯑꯩꯕꯣ? ꯂꯩꯗ ꯏꯆꯦ, ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯩꯁꯨ ꯑꯃꯅꯤ ꯀꯩꯅꯣ꯫ ꯏꯁ ꯅꯪꯗꯤ ꯏꯆꯦ ꯀꯥꯏꯅꯒ ꯀꯧꯔꯒ ꯋꯥꯇꯥ ꯐꯥꯎꯗꯤ꯫ ꯀꯩꯅꯣꯅꯦ ꯏꯆꯦ, ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯅꯦ? ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯂꯨꯗꯦ꯫ ꯏꯄ꯭ꯋꯥꯁꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯈꯪꯂꯝꯃꯤ ꯖꯥꯠꯅꯤꯅꯦ꯫ ꯍꯦꯔ ꯏꯆꯦ, ꯏꯄ꯭ꯋꯥ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒ ꯍꯥꯏꯅ ꯇꯣꯅꯥꯗꯨ ꯑꯣꯏꯅꯕꯗꯧꯅ ꯍꯥꯏꯐꯦꯠ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯖꯥꯃꯤꯅꯤꯗꯤ ꯃꯥꯕꯨ ꯑꯁꯦꯡꯕꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯥꯎꯔꯅꯨꯁꯤ, ꯏꯆꯦ ꯁꯣꯏꯈ꯭ꯔꯦꯕ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯒꯦꯕ꯫ ꯑꯁꯦꯡꯕ? ꯍꯣꯏꯅꯦ, ꯑꯗꯣ ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯍꯥꯏꯔꯒ ꯖꯥꯃꯤꯅꯤꯗꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯖꯤꯛ ꯌꯦꯡꯈꯠꯂꯛꯂꯒ ꯃꯤꯠꯆꯤꯒ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯇꯣꯅꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯅ ꯇꯧꯁꯤꯟꯅꯗꯨꯅ
ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯆꯦꯗ ꯀꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯃꯛꯇꯨꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯪꯉꯤ. ꯑꯁ ꯏꯆꯦ ꯍꯥꯏꯅꯣ ꯅꯪꯅ ꯏꯆꯦ ꯀꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯍꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯤꯡ ꯀꯧꯔꯛꯑꯣ ꯍꯥꯏꯔꯒ ꯖꯥꯃꯤꯅꯤꯅ ꯏꯔꯥꯡ ꯍꯦꯟꯖꯤꯟꯅ ꯇꯧꯁꯤꯜꯂꯝꯃꯤ. ꯃꯥꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯇꯣꯅꯥꯗꯨ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯂꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯣꯏ ꯀꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯏꯆꯦ. ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯀꯧꯔꯔꯣꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯧꯁꯤꯜꯂꯦ. ꯁꯣꯏꯈꯤꯕꯅꯤ ꯁꯥꯎꯔꯅꯨ. ꯑꯗꯣ ꯑꯩꯁꯦ ꯊꯕꯛ ꯑꯃꯗ ꯆꯠꯇꯧꯕꯅꯦꯕ. ꯏꯃꯥꯗ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕꯕꯨ ꯌꯥꯗ꯭ꯔꯦ. ꯈꯤꯠꯇ ꯄꯨꯖꯒꯦ ꯍꯥꯏꯕꯨ. ꯀꯩꯒꯤ ꯄꯨꯕꯅꯣ ꯅꯪꯅ ꯂꯧꯕꯕꯨ ꯀꯣꯛ ꯁꯤꯖꯤꯟꯅꯧ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯌꯥꯔꯤ ꯀꯌꯥꯅꯣꯗ ꯍꯥꯏꯔꯛꯑꯣ. ꯑꯁ ꯃꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ. ꯑꯩ ꯑꯗꯨꯝ ꯁꯤꯡꯂꯛꯀꯦ. ꯍꯦ ꯌꯥꯔꯤ ꯑꯩꯅ ꯁꯤꯡꯂꯛꯀꯅꯨ ꯍꯥꯏꯗꯤ ꯌꯥꯔꯤ ꯁꯤꯡꯂꯛꯂꯅꯨ ꯀꯌꯥꯅꯣ ꯑꯗꯨꯝ ꯀꯣꯛ ꯍꯥꯏꯔꯛꯂꯣꯕ. ꯇꯣꯅꯥ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯁꯤꯡꯂꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯁꯦꯜ ꯃꯁꯤꯡꯗꯨ ꯍꯥꯏꯔꯝꯃꯤ. ꯖꯥꯃꯤꯅꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯃꯇꯥꯠꯅꯤ ꯍꯥꯏꯕ ꯈꯪꯖꯗꯕꯅ ꯌꯥꯝꯅ ꯊꯥꯖꯅ ꯑꯗꯨ ꯈꯛꯀꯤꯕꯨ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯌꯥꯔꯤꯁꯤ ꯁꯦꯟꯗꯣꯏ ꯈꯣꯝꯂꯕꯒꯤ ꯌꯥꯎꯔꯤ ꯑꯁꯤ ꯁꯨꯝ ꯂꯧꯍꯧꯔꯣ. ꯑꯗꯨꯗꯤ ꯂꯧꯔꯒꯦꯀꯣ. ꯑꯩ ꯁꯣꯏꯗꯅꯗꯤ ꯁꯤꯡꯂꯛꯀꯅꯤꯗ. ꯌꯥꯔꯤ ꯑꯩꯅ ꯁꯤꯡꯂꯛꯂꯅꯨ ꯍꯥꯏꯗꯤ ꯁꯤꯡꯂꯛꯂꯅꯨ ꯍꯦꯛ ꯁꯤꯡꯂꯛꯄꯗ ꯑꯩꯗꯤ ꯍꯥꯏꯔꯒ ꯏꯔꯥꯡ ꯃꯤꯠꯌꯦꯡꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯇꯣꯟꯅ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ. ꯁꯦꯜꯗꯣ ꯐꯪꯂꯕꯅꯤꯅ ꯀꯨꯏꯅ ꯂꯩꯊꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯟꯅ ꯑꯩ ꯊꯕꯛ ꯆꯠꯇꯧꯕꯁꯨ ꯂꯩ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯑꯗꯣ ꯄꯥꯎ ꯐꯥꯎꯔꯛꯄꯗꯤ ꯀꯥꯎꯒꯅꯨꯀꯣ. ꯇꯣꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯀꯥꯎꯔꯣꯏ. ꯖꯥꯃꯤꯅꯤ ꯇꯣꯅꯥ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯋꯥꯈꯜꯗꯁꯨ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯪꯂꯨ ꯇꯥꯏꯕꯪꯂꯣ? ꯄꯨꯟꯁꯤꯁꯦ ꯀꯅꯥꯃꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯅ ꯁꯨꯞ ꯁꯥꯔꯒ ꯂꯦꯜꯂꯗꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯝꯕ ꯑꯁꯤꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯑꯩ. ꯑꯁ ꯒꯨꯂꯥꯞꯀꯤ ꯄꯨꯟꯁꯤ ꯈꯟꯅ ꯃꯆꯤꯟꯗꯁꯨ ꯒꯨꯂꯥꯞꯀꯤ ꯄꯨꯟꯁꯤ ꯍꯥꯏꯅ ꯏꯁꯩ ꯉꯪꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯛꯂꯕꯗꯁꯨ ꯍꯥꯟꯅ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯏꯁꯩꯗ ꯉꯪꯂꯒ ꯂꯩꯈꯣꯡꯗꯨꯗ ꯂꯩꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯕꯩ ꯀꯩꯕꯣꯏ. ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯃꯁꯤꯕꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯗ ꯃꯤꯅꯒ ꯁꯦꯝꯖꯤꯜꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯇꯧꯅꯤꯌꯦ ꯁꯦꯟꯗꯣꯏ ꯈꯣꯝꯂꯤꯅꯤ ꯍꯥꯏꯅ ꯃꯆꯤꯟꯁꯦ ꯑꯔꯩꯈꯩ ꯀꯜꯂꯒ ꯉꯥꯡꯉꯣꯏ ꯈꯪꯗꯅ ꯉꯥꯡꯁꯤꯜꯂꯝꯒꯅꯤꯕ. ꯑꯗ ꯃꯤꯅ ꯁꯥꯎꯅꯤꯡꯗꯅ ꯁꯦꯝꯖꯤꯜꯂꯛꯂꯤꯕ ꯑꯣꯏꯅꯤꯕ ꯃꯁꯤ. ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯖꯥꯃꯤꯅꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯃꯥꯅ ꯀꯩ ꯈꯪꯂꯗꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯖꯔꯛꯄꯒꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯐꯪꯕꯒꯤ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒꯤ ꯏꯇꯥ ꯂꯩꯔꯥꯡꯗꯅꯦ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯤꯅꯦ ꯈꯪꯂꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ? ꯍꯥꯏꯌꯣ. ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅꯁꯨ ꯍꯧꯖꯤꯛꯇ ꯌꯦꯅꯤꯡ ꯍꯣꯜꯂꯛꯂꯤꯕ? ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯀꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯃꯅꯥꯗꯨꯕꯨ ꯆꯨꯝꯅ ꯄꯥꯟꯗ꯭ꯔꯕ ꯖꯥꯠꯂꯕ? ꯅꯠꯇ꯭ꯔꯒ ꯑꯉꯥꯎꯕ ꯑꯣꯏꯔꯕ ꯖꯥꯠꯂ ꯑꯔꯤꯕꯤ ꯅꯪꯉꯣꯟꯗꯕꯣ? ꯖꯥꯃꯤꯅꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯃꯛꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯈꯣꯏꯗꯧꯗꯨ ꯇꯤꯡꯂꯥꯎꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ. ꯑꯗꯨꯅ ꯃꯥꯁꯨ ꯈꯨꯝꯒꯦ ꯌꯥꯎꯅ ꯍꯦꯛꯇ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ. ꯍꯣꯅꯦ ꯃꯃꯤꯠ ꯃꯅꯥꯒ ꯑꯃꯠꯇ ꯁꯣꯏꯗꯦ. ꯆꯨꯡ ꯐꯤꯔꯥꯜꯅ ꯆꯥꯔꯤꯕ ꯋꯥꯈꯜꯅ ꯇꯥꯔꯤꯕ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦꯅ ꯑꯗꯨꯃꯛ ꯌꯥꯁꯤꯜꯂꯝꯂꯕꯅꯤ. ꯍꯔꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣꯕ? ꯂꯤꯔꯛꯂꯕꯗꯤ ꯏꯀꯥꯏ ꯏꯀꯤꯒ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯣ ꯅꯪ ꯇꯧꯔꯤꯅꯦ ꯍꯥ? ꯍꯣ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯅꯔꯒ ꯏꯃꯥꯗ ꯆꯤꯛꯄ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ. ꯍꯥꯏꯔꯒ ꯖꯥꯃꯤꯅꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯇꯣꯅꯥꯗꯨ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯖꯥꯃꯤꯅꯤꯗꯨ ꯆꯤꯡꯅꯅ ꯄꯥꯈꯠꯅ ꯃꯥꯡꯒꯣꯜ-ꯗꯥꯔꯤ ꯃꯇꯣꯟꯗ ꯃꯪꯂꯒ ꯃꯈꯨꯠꯅ ꯈꯗꯥꯡꯗ ꯃꯦꯠꯂꯒ ꯃꯪꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤꯁꯤꯕꯨ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯑꯣꯏꯔꯖꯥꯠꯂꯅꯦ ꯈꯟꯅ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯗꯨ ꯏꯃꯨꯡꯗꯒꯤ ꯁꯣꯂꯤ ꯊꯣꯔꯛꯂꯒ ꯈꯣꯟꯗꯨ ꯌꯥꯛꯅ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯔꯨꯅ ꯍꯥꯏꯔꯃꯛꯇꯗ ꯀꯣꯏꯔꯨꯔꯕꯅꯤꯅ ꯀꯔꯤ ꯁꯥꯔꯤ ꯍꯥ? ꯋꯥꯖꯔꯤꯗꯣ ꯐꯔꯤꯕ ꯍꯧꯖꯤꯛꯇꯤ. ꯅꯪꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯗꯣ ꯁꯃꯥꯏ ꯂꯩꯈꯤꯔꯝꯂꯅꯤꯅꯦ. ꯀꯂꯛ ꯄꯦꯜꯂꯤꯕ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ
ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯁꯣꯏꯗꯅꯕ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯅꯪ. ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯖꯥꯃꯤꯅꯤꯗꯨ ꯑꯁꯥꯎꯕ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯣꯏꯅ ꯂꯣꯏꯅ ꯍꯩꯊꯔꯛꯂꯝꯃꯤ. ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ, ꯃꯤꯍꯨꯟꯅ ꯃꯤꯍꯨꯟ ꯀꯥꯡꯕꯅꯤ. ꯀꯥꯡꯅꯤꯌꯦ, ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯂꯨꯔꯕꯅꯤꯅ ꯋꯥꯖꯕ ꯇꯥꯕꯅꯤ, ꯋꯥꯖꯧ. ꯏꯃꯥꯅ ꯄꯦꯠꯄ ꯑꯁꯨꯛ ꯉꯥꯡꯕ ꯄꯥꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤꯀꯣ. ꯅꯪꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯤꯕꯗꯣ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯅꯨꯄꯥꯅ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯈꯤꯅꯤ. ꯑꯣ, ꯏꯃꯥꯒꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯄꯥꯎ ꯐꯥꯎꯔꯛꯇꯦꯅ ꯅꯣꯛꯅꯔꯤꯕ ꯍꯥꯏꯗꯨꯔꯣ, ꯍꯥ? ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯃꯃꯥꯒ ꯑꯣꯟꯁꯤꯜꯂꯒ ꯊꯋꯣꯏꯒꯤ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ. ꯁꯣꯝꯗꯅ ꯇꯣꯅꯥꯗꯨ ꯖꯥꯃꯤꯅꯤꯗꯒꯤ ꯂꯧꯍꯧꯕ ꯁꯦꯜꯗꯨ ꯂꯣꯏꯈ꯭ꯔꯕꯗ ꯃꯃꯥꯗ ꯑꯃꯨꯛ ꯄꯤꯌꯣ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯁꯥꯎꯔꯤ ꯃꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ. ꯏꯃꯥꯅꯁꯨ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯗꯦ. ꯑꯩꯕꯨ ꯑꯔꯤꯕꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯖꯥꯃꯤꯅꯤ ꯍꯥꯏꯗꯨꯗ ꯑꯃꯨꯛ ꯄꯤꯌꯣ ꯍꯥꯏꯔꯨꯔꯁꯤꯔꯅꯤ. ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯣ ꯃꯇꯧ ꯃꯥꯟꯗꯅ ꯏꯔꯥꯡꯗꯤ ꯀꯜꯂꯤꯅꯤ. ꯃꯁꯛꯇꯨꯒ ꯍꯩꯗꯤ ꯍꯩꯅꯈꯤꯗ꯭ꯔꯦ. ꯃꯑꯣꯡ ꯃꯇꯧꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯇꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯁꯦꯜꯒꯤ ꯈꯜꯂꯗꯤ ꯃꯅꯥꯛꯇ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯅꯦ. ꯈꯟꯅ ꯇꯣꯟꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯖꯥꯃꯤꯅꯤ ꯍꯣꯏ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯒ ꯃꯔꯩ ꯌꯦꯠꯅꯔꯤꯕ ꯃꯨꯈꯤꯅ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯌꯦꯠꯅꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯃꯤꯠꯇꯨ ꯁꯣꯛꯆꯤꯟꯗꯨꯅ ꯌꯦꯡꯂꯒ, ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯁꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯥꯃꯤꯅꯤꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯇꯣꯅꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ, ꯑꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯔꯥꯕꯗꯨꯅꯤ, ꯃꯥ ꯂꯥꯛꯏꯗꯅ ꯍꯥꯏꯔꯒ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯅ ꯅꯪꯅ ꯉꯁꯥꯏ ꯂꯥꯛꯇꯦꯅ ꯌꯥꯝꯅ ꯅꯣꯛꯅꯈꯤꯕꯗꯣ ꯂꯥꯛꯏꯗꯨ. ꯑꯩꯅꯦ ꯅꯌꯥ ꯅꯨꯄꯥꯒ ꯋꯥꯔꯤ ꯐꯨꯠꯊꯔꯨꯈꯤꯒꯦ, ꯀꯧꯔꯛꯀꯅꯨꯀꯣ. ꯍꯥꯏꯅ ꯃꯃꯥꯗ ꯋꯥ ꯃꯦꯜꯂꯝꯂꯒ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯥꯅ ꯆꯍꯤ ꯌꯥꯝꯈꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯅ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯃꯨꯈꯤꯗꯨ ꯍꯥꯏꯐꯦꯠ ꯇꯣꯅꯥꯗ ꯑꯃꯨꯛ ꯁꯨꯛꯆꯤꯟꯅ ꯌꯦꯡ ꯇꯧꯔꯒ ꯀꯥꯏꯅ ꯊꯪꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯃꯁꯤ ꯑꯁꯦꯡꯕꯩꯗꯤ ꯅꯨꯄꯥ ꯀꯣꯏꯗꯤ ꯀꯣꯏꯔ ꯃꯥꯜꯂꯤꯅꯦ. ꯐꯔꯦꯗ ꯑꯁꯤꯗ ꯃꯥꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯗꯤ ꯈꯔ ꯐꯔꯦ. ꯁꯣꯝꯗ ꯃꯧꯄꯥꯁꯤꯅ ꯐꯪꯏ, ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯅ ꯇꯛꯄꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ. ꯑꯩꯅꯗꯤ ꯃꯆꯦꯁꯤꯒꯤ ꯐꯤꯕꯝꯗ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗ ꯋꯥꯔꯗꯤ ꯍꯥꯏꯅ ꯈꯥꯡ ꯂꯩꯔꯤꯕ. ꯐꯅꯗꯨꯝ ꯐꯔꯦ, ꯃꯣꯏꯒꯤ ꯀꯦꯅꯕꯒꯁꯤ ꯌꯦꯡꯕꯃꯛꯇꯤ ꯐꯖꯗ꯭ꯔꯤ. ꯑꯗꯨꯅ ꯑꯩ ꯏꯃꯨꯡꯗ ꯆꯪꯍꯧꯔꯒꯦ. ꯍꯥꯏꯅ ꯃꯨꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯇꯣꯅꯥꯗꯨ ꯖꯥꯃꯤꯅꯤ ꯍꯣꯏꯗꯤ ꯍꯦꯛ ꯆꯪꯕꯁꯨ ꯅꯨꯡꯉꯥꯏꯇ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ, ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯃꯁꯥꯅ ꯈꯪꯅ ꯀꯧꯊꯣꯛꯂꯛꯄꯒꯤ ꯋꯥꯁꯨ ꯑꯣꯏꯔꯣ. ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯣꯅꯥꯒꯤ ꯃꯅꯤꯡꯋꯥꯏꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯍꯣ, ꯑꯩ ꯏꯁꯥꯅ ꯈꯪꯅ ꯊꯣꯛꯆꯔꯛꯂꯦ. ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯅꯥ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯖꯥꯃꯤꯅꯤꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯋꯥꯈꯜꯗ, ꯃꯁꯤ ꯅꯨꯄꯥꯗꯤ ꯐꯖꯅ ꯄꯥꯝ ꯂꯩꯔꯝꯂꯤꯕ ꯖꯥꯠꯅꯤꯅꯦ. ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯪꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯈꯪꯉꯤꯅꯦ. ꯈꯪꯉꯨꯅꯨ ꯏꯕꯨꯡꯉꯣ. ꯅꯪꯅꯅꯦ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗꯣ ꯏꯃꯥꯅ ꯎꯔꯛꯇꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯇꯅ ꯑꯩ ꯍꯦꯛꯇ ꯊꯣꯛꯆꯔꯛꯂꯕꯅꯤ. ꯇꯣꯅꯥ ꯖꯥꯃꯤꯅꯤꯒꯤ ꯋꯥꯗꯨꯅ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡꯗ ꯂꯣꯟꯅ ꯍꯥꯏꯗꯣꯛꯇꯨꯅ, ꯑꯁ, ꯃꯆꯥꯅꯨꯄꯤꯁꯤꯗꯒꯤ ꯃꯃꯥꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯏꯔꯥꯡꯒꯤ ꯃꯩꯅꯤꯅꯦ. ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯒ ꯇꯠꯈꯤꯕꯗꯧꯅ ꯏꯀꯥꯏ ꯈꯪꯗ ꯁꯥꯗꯨꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯅꯦꯝꯕꯣꯛꯅꯕꯣ? ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ. ꯏꯀꯥꯏꯔꯨꯅꯨꯍꯦ, ꯑꯩꯅ ꯌꯥꯔꯤꯕꯨ. ꯏꯁ, ꯋꯥꯇꯥꯁꯤ ꯐꯥꯎꯕꯗꯤ ꯊꯃꯣꯏꯁꯤ ꯅꯥꯟꯊꯣꯛꯒꯦ ꯇꯧꯏꯍꯦ. ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯦ? ꯍꯥꯏꯔꯒ ꯇꯣꯅꯥ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯇꯛꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯖꯥꯃꯤꯅꯤꯁꯨ ꯁꯦꯜꯒꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ ꯍꯥꯏꯐꯦꯠꯇꯤ ꯈꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤ ꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥꯅ ꯍꯥꯏꯕꯗꯤ ꯈꯨ ꯀꯥꯝꯕꯤ ꯏꯍꯥ ꯍꯔꯥꯎꯅ ꯅꯨꯡꯁꯤꯕꯅ ꯍꯥꯏꯕꯅꯤ ꯈꯟꯗꯣꯛꯅ, ꯅꯪꯒꯤꯁꯤꯕꯨ ꯁꯦꯜꯒꯤ ꯃꯇꯥꯡꯒꯤꯔꯣ? ꯍꯣꯏ,
ꯅꯍꯥꯟꯗꯁꯨ ꯂꯧꯕꯗ ꯉꯥꯏꯔꯤ ꯉꯁꯤꯃꯨꯛ ꯍꯥꯏꯕꯁꯤꯗ ꯅꯪ ꯑꯃꯨꯛ ꯁꯥꯎꯔꯛꯂꯗꯤ ꯍꯥꯏꯅ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯀꯩꯁꯨ ꯁꯥꯎꯔꯣꯏꯀꯣ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ ꯌꯥꯝꯗꯦꯗ ꯍꯥꯏꯔꯒ ꯇꯣꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯦꯜ ꯃꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯈꯔ ꯍꯦꯟꯕ ꯑꯗꯨꯗ ꯖꯥꯃꯤꯅꯤꯗꯨ ꯈꯔꯗꯤ ꯌꯥꯝꯃꯤ ꯈꯟꯅ ꯑꯁ ꯑꯗꯨꯗꯤ ꯈꯔꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯌꯥꯔꯦ ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯂꯧꯔꯔꯣꯏ ꯀꯅꯥꯗꯅ ꯍꯪꯂꯨꯔꯒꯦ ꯉꯥꯏꯈꯣꯕ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯄꯤꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯉꯥꯏꯔꯝꯃꯨꯀꯣ ꯑꯃꯨꯛ ꯆꯠꯂꯝꯅꯤ ꯑꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯇꯍꯥ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯅꯥꯗꯤ ꯁꯦꯜ ꯐꯪꯂꯅꯤ ꯈꯟꯅ ꯃꯕꯨꯛꯅꯤꯡꯗ ꯀꯥꯟꯅꯗꯦ ꯁꯦꯜꯁꯨ ꯂꯩꯔꯕꯅꯤꯅ ꯑꯋꯥꯡ ꯈꯨꯟꯒꯤ ꯊꯣꯏꯕꯤ ꯃꯆꯥ ꯍꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯛꯂꯒ ꯍꯦꯛꯇ ꯐꯨꯗꯥꯅꯤ ꯇꯧꯊꯔꯨꯒꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯕꯨ ꯆꯥꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯦꯠꯇꯅ ꯑꯗꯨꯝ ꯆꯥꯅꯤ ꯑꯗꯨꯒ ꯃꯤꯆꯤꯅ ꯑꯃꯨ ꯊꯣꯏꯕꯒ ꯍꯦꯛꯇ ꯈꯠꯅ ꯂꯩꯔꯝꯅꯤꯕ ꯇꯣꯅꯥ ꯋꯥꯈꯜꯗꯨ ꯈꯟꯅ ꯃꯆꯤꯟꯗꯒꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯈꯜꯂꯨꯔꯗꯤꯅꯦ ꯏ ꯀꯥꯕꯅ ꯀꯣꯏ ꯁꯦꯜ ꯄꯨꯔꯒ ꯊꯣꯛꯂꯛꯄꯤ ꯖꯥꯃꯤꯅꯤꯅ ꯇꯥꯍꯧꯔꯗꯨꯅ ꯆꯤꯡꯅꯅ ꯀꯩꯒꯤ ꯏ ꯀꯥꯔꯤꯅꯣꯅꯦ ꯉꯥꯏꯍꯟꯕꯒꯤꯔꯣ ꯅꯠꯇꯦꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯦꯜ ꯄꯨꯈꯤꯕ ꯑꯗꯨꯒ ꯁꯤꯡꯉꯣ ꯍꯥꯏꯔꯒ ꯂꯩꯇꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕ ꯑꯗꯨꯒꯤꯅꯤ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯊꯧꯒꯦꯅꯦ ꯑꯩꯅ ꯊꯧꯕꯗ ꯃꯥ ꯄꯤꯗ ꯂꯥꯛꯇ ꯉꯝꯄꯣꯟꯇꯦ ꯌꯥꯔꯦ ꯀꯔꯥꯏ ꯁꯦꯜꯗꯨꯗꯤ ꯁꯦ ꯇꯣꯅꯥ ꯁꯦꯜꯗꯨ ꯂꯧꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯃꯤꯅꯤꯅ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯤꯡꯁꯤꯜꯂꯒ ꯉꯥꯏꯈꯣ ꯁꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯁꯨꯝ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯊꯥꯗ ꯂꯩꯔꯝꯕꯗꯤ ꯌꯥꯔꯣꯏꯀꯣ ꯇꯣꯅꯥ ꯋꯥꯈꯜꯗ ꯑꯗꯨꯃꯛꯅ ꯑꯩꯅ ꯇꯧꯔꯤꯕꯁꯨ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨ ꯃꯃꯤ ꯑꯃꯠꯇ ꯍꯦꯛꯇ ꯍꯟꯗꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯗꯥꯏꯗꯩꯅꯣꯗ ꯅꯪ ꯂꯩꯅ ꯑꯩꯅ ꯑꯃꯨꯛ ꯀꯅꯥꯕꯨ ꯌꯦꯡꯗꯧꯔꯤꯒꯦ ꯊꯥꯖꯗꯕꯤꯒ ꯇꯧꯔꯗꯅ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯅꯥꯅ ꯈꯪꯕ ꯑꯩꯅ ꯁꯣꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯅ ꯁꯦꯜ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯥꯗꯔꯒ ꯅꯪꯅ ꯑꯃꯨꯛ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯊꯥꯗꯔꯝꯂꯗꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯋꯥꯗꯕ ꯉꯝꯗꯦ ꯑꯁ ꯀꯥꯟꯅꯗꯕ ꯋꯥꯈꯜꯗꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯒ ꯀꯩꯁꯨ ꯀꯥꯟꯅꯗꯧꯕ ꯅꯠꯇꯦꯀꯣ ꯍꯥꯏꯅ ꯇꯣꯅ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯁꯦꯜꯗꯨ ꯂꯧꯊꯣꯛꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯇꯣꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ ꯇꯣꯅꯥꯁꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯦꯜꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯁꯣꯍꯟꯈ꯭ꯔꯒꯦ ꯉꯥꯏꯈꯣꯕ ꯅꯪꯅ ꯁꯦꯜ ꯐꯪꯕꯒ ꯍꯦꯛꯇ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦ ꯀꯩꯅꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯂꯒꯦꯕ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯒ ꯇꯣꯅꯥꯗꯨ ꯖꯥꯃꯤꯅꯤꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯁꯦꯜꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯗꯤ ꯇꯣꯅꯥꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯇꯣꯅꯥꯁꯨ ꯖꯥꯃꯤꯅꯤꯗꯒꯤ ꯁꯦꯜ ꯂꯧꯔꯛꯂꯒ ꯑꯋꯥꯡꯈꯨꯜꯗ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯤ ꯃꯆꯥꯅ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯆꯥꯒꯦ ꯍꯥꯏꯕꯗꯨꯗ ꯂꯩꯗꯨꯅ ꯃꯇꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯤꯖꯔꯝꯃꯤ ꯇꯣꯅꯥ ꯃꯥꯁꯨ ꯑꯆꯥ ꯑꯊꯛ ꯂꯩꯔꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯌꯥꯏ ꯈꯟꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯏꯕꯤ ꯃꯆꯥ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯕ ꯄꯥꯛꯅꯝꯒ ꯁꯤꯡꯖꯨꯒ ꯆꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯔꯗꯧꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯒꯤꯅꯣꯗ ꯇꯥ ꯇꯣꯅꯥꯅ ꯆꯥꯎ ꯍꯥꯏꯕꯗꯨꯗ ꯑꯗꯨꯛ ꯆꯥꯕꯒꯤ ꯋꯥꯅꯤ ꯇꯥ ꯇꯣꯅꯥ ꯁꯨꯃꯥꯏꯅ ꯃꯣꯏꯊꯦꯝꯗꯤ ꯇꯧꯅꯔꯣꯏꯁꯤꯀꯣ ꯇꯣꯅꯥ ꯍꯥꯏꯐꯦꯠ ꯇꯧꯐꯝ ꯈꯪꯗ ꯑꯁ ꯃꯣꯏꯊꯦꯝ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯥꯔꯦꯀꯣ ꯅꯪꯅ ꯌꯥꯝꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯛꯇꯧꯕ ꯑꯣꯏꯔꯒ ꯑꯩꯅꯦ ꯆꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯁꯦꯜ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯅꯨ ꯑꯁꯤꯒꯤ ꯑꯣꯏꯔꯗꯤ ꯄꯤꯔꯛꯂꯅꯤ ꯑꯩꯗꯤ ꯆꯨꯝꯅ ꯅꯪꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥꯅ ꯍꯪꯕꯅꯤ ꯁꯥꯎꯈꯤꯅꯣꯕ ꯁꯥꯎꯅ ꯍꯥꯏꯔꯗꯤ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯍꯦꯛ ꯍꯪꯂꯛꯄꯗ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯎꯔꯗꯕꯅꯤ ꯈꯪꯉꯨ ꯍꯣꯏ ꯍꯥꯏꯅ ꯇꯣꯅꯥꯗꯨ ꯄꯦꯠꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯃꯆꯥꯒꯤ ꯃꯇꯥ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯇꯅ ꯄꯥꯝꯕꯣꯝꯗ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯋꯥꯏꯗꯨꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯕꯩ ꯀꯩꯕꯩ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯧꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯞ ꯇꯥꯕ ꯃꯈꯩꯁꯨ ꯆꯥꯊꯣꯛꯂꯒ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯆꯥꯔꯤꯗꯨꯗꯤ ꯃꯥꯅ ꯆꯥꯎ ꯍꯥꯏꯕꯒꯤ ꯆꯥꯕꯅꯤ ꯀꯩꯅꯣ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯆꯥꯗꯨ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯃꯒꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨꯗ ꯃꯇꯥ ꯑꯗꯨ ꯐꯥꯎꯕ ꯎꯄꯥꯏ ꯂꯩꯇ ꯇꯣꯅꯥꯗ ꯅꯨꯡꯉꯥꯏꯇꯅ ꯇꯉꯛ ꯌꯦꯡꯂꯒ ꯈꯥꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯅꯥꯗꯨ ꯖꯥꯃꯤꯅꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯔꯒ ꯉꯔꯥꯡ ꯂꯥꯛꯀꯦ ꯍꯥꯏꯔꯝꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯖꯥꯃꯤꯅꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯖꯥꯃꯤꯅꯤꯗꯤ ꯇꯣꯅꯥ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯥ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯎꯠꯄꯗꯨꯗ ꯄꯥꯈꯠꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯉꯁꯤꯗꯤ ꯅꯁꯥꯗꯕꯨ ꯏꯄꯠ ꯄꯠꯊꯅ ꯎꯔꯤꯁꯤꯕꯣ ꯇꯣꯅꯥ ꯖꯥꯃꯤꯅꯤꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯛꯂꯝꯃꯤ ꯉꯁꯥꯏꯗꯣ ꯈꯣꯡꯁꯦ ꯌꯥꯝ ꯊꯩ ꯑꯗꯨꯒꯤ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯕꯩꯅꯤ
ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯒꯦ ꯍꯥꯏꯗꯦ ꯁꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯉꯔꯥꯡ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇ꯭ꯔꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯁꯤ ꯈꯪꯗꯕꯅꯤꯅ ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯗꯤ ꯋꯥꯈꯜ ꯐꯠꯇꯅ ꯍꯦꯛꯇ ꯈꯟꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯗꯅ ꯂꯥꯛꯂꯤꯅꯤ ꯑꯗꯣ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯨꯏꯅꯗꯤ ꯋꯥꯔꯤ ꯁꯥꯔꯔꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯇꯣꯅꯥꯒ ꯖꯥꯃꯤꯅꯤꯒ ꯉꯥꯏꯍꯥꯛ ꯀꯨꯏꯗꯕꯤ ꯋꯥꯔꯤ ꯁꯥꯔꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯇꯧꯁꯤꯟꯅꯗꯨꯅ ꯇꯣꯅꯥꯅ ꯁꯦꯜ ꯑꯁꯨꯝ ꯂꯧꯔꯛꯂꯕꯗ ꯃꯧꯄꯥ ꯅꯨꯄꯥ ꯒꯣꯔꯣꯖꯥꯎꯅ ꯃꯆꯦꯅ ꯇꯧꯔꯤꯕꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏ ꯁꯦꯜ ꯃꯥꯡꯂꯒ ꯊꯣꯛꯅꯤꯗ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯈꯪꯕꯒꯤꯅꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯣ ꯀꯩꯅꯣꯕ ꯅꯪꯅ ꯈꯪꯂꯤꯗꯣ ꯒꯣꯔꯣꯖꯥꯎ ꯇꯣꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯆꯤꯟꯗꯨꯗ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦꯅ ꯊꯃꯣꯏ ꯀꯥꯏꯅ ꯋꯥꯒꯗꯕ ꯃꯇꯧꯗꯨꯗ ꯍꯥꯏꯕ ꯉꯝꯗ ꯑꯩꯅ ꯑꯣꯏꯔꯣꯏ ꯍꯥꯏꯗꯤ ꯑꯣꯏꯔꯣꯏ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯌꯥꯔꯛꯇ ꯉꯪꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯉꯥꯡꯂꯤꯕꯗꯨꯗꯤ ꯀꯩꯅꯣ ꯁꯦꯡꯅ ꯇꯥꯍꯧꯗꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯃꯧꯄꯥꯗ ꯁꯥꯎꯖꯤꯟꯗꯨꯅ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯍꯧꯅꯕꯤ ꯈꯪꯗꯤ ꯈꯪꯗꯅ ꯑꯍꯦꯞꯄ ꯁꯥꯔꯒ ꯍꯪꯖꯤꯜꯂꯨꯔꯒ ꯑꯋꯣꯏꯕ ꯑꯝꯇ ꯍꯥꯏꯗꯕꯤꯁꯦ ꯇꯧꯅꯣ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯍꯦꯛ ꯁꯠꯀꯦ ꯇꯧꯕꯒ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯛꯄ ꯃꯦꯝꯊꯣꯏꯗꯨ ꯄ꯭ꯔꯞ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯆꯩꯗꯨ ꯁꯠꯅ ꯃꯅꯥꯎꯅꯨꯄꯤꯗꯨ ꯀꯧꯔꯝꯃꯤ ꯍꯥꯏ ꯃꯦꯝꯊꯣꯏ ꯅꯪꯅ ꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯅ ꯌꯨꯝꯗꯒ ꯆꯪꯗ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯅꯤ ꯀꯩ ꯄꯥꯎꯅꯣꯅꯦ ꯇꯥ ꯇꯣꯅꯥꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯅꯦ ꯉꯁꯤꯗꯣ ꯏꯃꯥꯅ ꯑꯋꯥꯡꯈꯨꯜꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯠꯂꯨꯕꯅꯦ ꯖꯥꯃꯤꯅꯤ ꯂꯥꯡꯇꯛꯅꯅ ꯑꯗꯨꯛ ꯁꯥꯡꯅ ꯍꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯧꯕ ꯋꯥꯗꯨꯗꯪ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯑꯩꯅꯦ ꯑꯩꯁꯦ ꯂꯥꯡꯇꯛꯅꯕ ꯆꯤꯡꯅꯕꯅ ꯂꯣꯏꯔꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯃꯨꯟꯅ ꯇꯥꯈꯣꯕ ꯏꯆꯦ ꯍꯥꯏꯅ ꯃꯦꯝꯊꯣꯏꯅ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯅꯥꯅ ꯊꯣꯏꯕꯤ ꯃꯆꯥ ꯍꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯂꯩꯍꯧꯗꯨꯅ ꯃꯣꯏꯅ ꯍꯥꯏꯔꯤꯈꯩ ꯇꯧꯍꯧꯕ ꯄꯨꯝꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯖꯥꯃꯤꯅꯤꯗꯨ ꯈꯤꯇꯪꯗꯤ ꯊꯥꯖꯕ ꯋꯥꯠꯅ ꯃꯦꯝꯊꯣꯏ ꯅꯪꯅ ꯎꯔꯛꯂꯤꯗꯨ ꯇꯣꯅꯥꯅꯦ ꯍꯥꯏꯕ ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ ꯑꯁ ꯏꯆꯦ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯂꯣꯏꯗꯧꯔꯤꯅꯣ ꯃꯥꯅꯦ ꯍꯥꯏꯕ ꯃꯥꯅ ꯑꯩꯕꯨ ꯎꯕꯗꯅꯦ ꯎꯗꯅꯕꯅꯤ ꯍꯥꯏꯅ ꯃꯃꯥꯏꯒ ꯐꯠ ꯂꯩꯗꯅ ꯂꯣꯠꯇꯅꯒꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ ꯍꯥꯏꯃꯤ ꯈꯪꯅꯤꯕꯃ ꯁꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯁꯨꯝ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯅꯨꯄꯤ ꯃꯃꯥꯡꯗꯒꯁꯨ ꯐꯨꯇꯥꯅꯤꯒ ꯇꯧꯕ ꯁꯥꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯃꯦꯝꯊꯣꯏ ꯖꯥꯃꯤꯅꯤꯅ ꯁꯥꯎꯔꯤꯗꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯑꯣꯏꯅ ꯃꯊꯧ ꯍꯥꯞꯆꯤꯟꯗꯨꯅ ꯏꯆꯦ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯅ ꯐꯩꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯁꯨꯝ ꯌꯥꯏ ꯍꯥꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯕꯅꯤ ꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯊꯤꯛ ꯇꯧꯒꯦ ꯈꯪꯅꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝꯗꯒ ꯆꯪꯗ꯭ꯔꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏꯗꯨ ꯉꯥꯡꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤꯡ ꯍꯜꯂꯒꯁꯨ ꯖꯥꯃꯤꯅꯤꯗ ꯋꯥ ꯍꯥꯏꯔꯛꯄꯗꯤ ꯂꯦꯞꯂꯝꯗꯦ ꯏꯆꯦ ꯍꯥꯏꯔꯤꯁꯤꯅꯤꯀோ ꯃꯥꯅ ꯇꯥꯠꯄꯥꯠ ꯇꯧꯔꯛꯄꯗ ꯊꯥꯖꯔꯨꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯆꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯇꯥꯠꯄꯥꯠꯀ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯆꯪꯂꯔꯣꯏꯗꯕꯅꯤ ꯑꯩ ꯁꯦꯟꯗꯣꯏꯒ ꯑꯃꯠꯇ ꯈꯣꯝꯂꯣꯏꯕ ꯃꯗꯨꯒꯤ ꯄꯥꯈꯪ ꯁꯨꯅꯤꯡꯗꯕ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯀꯅꯤꯅ ꯈꯪꯕ ꯀꯇꯟꯗꯣ ꯑꯝꯇ ꯊꯤꯔꯒ ꯅꯩꯔꯨꯒꯦꯗ ꯑꯩ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯁꯦꯟꯗꯣꯏꯒ ꯑꯃꯠꯇ ꯍꯦꯛ ꯈꯣꯝꯗ ꯇꯣꯅꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯇꯣꯅꯥꯁꯨ ꯊꯣꯏꯕꯤ ꯃꯆꯥꯅ ꯍꯥꯏꯕ ꯌꯥꯕ ꯃꯈꯩ ꯇꯧꯔꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯨꯏ ꯈꯣꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯖꯥꯃꯤꯅꯤꯅ ꯍꯦꯛꯇ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯂꯥꯛꯊꯔꯛꯂꯝꯃꯤ ꯑꯣꯏ ꯇꯣꯅꯥ ꯍꯥꯏꯕ ꯀꯇꯟ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯍꯥ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯃꯥꯡꯗ ꯐꯨꯇꯥꯅꯤ ꯇꯧꯊꯔꯨꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯨꯏꯒ ꯈꯣꯡꯂꯒ ꯍꯟꯕꯤꯔꯛꯂꯤ ꯀꯥꯏꯗꯒꯤꯅꯣꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ ꯑꯗꯨꯕꯣ ꯑꯣ ꯆꯨꯝꯗꯤ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯃꯤꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯕꯗꯣ ꯀꯜꯂꯛꯇꯅ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯋꯣꯏꯒꯤ ꯅꯨꯄꯤ ꯃꯃꯥꯡꯗ ꯐꯨꯇꯥꯅꯤ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯇꯣꯅꯥ ꯇꯥꯠꯄꯥꯠ ꯇꯧꯁꯤꯟꯅꯔꯒ ꯊꯦꯝꯕꯗꯨ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯁꯥꯎꯖꯤꯟꯅꯔꯛꯂꯝꯃꯤ ꯆꯨꯝꯃꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯊꯤꯕꯤ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯄꯥꯝꯃꯤꯅꯦ ꯍꯥꯏꯒꯦ ꯑꯩꯇꯕꯨ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅ ꯇꯧꯁꯤꯟꯅꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯅꯪꯃꯛꯅꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯅꯍꯥꯟ ꯃꯈꯩ ꯅꯨꯡꯁꯤꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯨꯗꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯑꯣꯏꯔꯦ ꯃꯥꯅꯤ ꯑꯗꯣ ꯑꯩ ꯆꯠꯀꯦꯁꯦ ꯀꯔꯤ ꯃꯤꯉꯣꯟꯗꯒꯤ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯥꯅꯁꯨ ꯑꯆꯨꯝꯕꯒ ꯁꯥꯖꯤꯜꯂꯛꯇꯅ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯍꯥꯏꯔꯒ ꯖꯥꯃꯤꯅꯤꯗꯨ ꯆꯣꯡꯁꯤꯜꯂꯒ ꯇꯣꯅꯥꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯅꯥ ꯃꯁꯝ ꯐꯣꯏꯔꯛꯄ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯖꯥꯃꯤꯅꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯅ ꯅꯥꯏꯅꯦ ꯊꯥꯗꯣꯛꯑꯝꯃꯦ ꯅꯥꯏ ꯍꯥꯏꯕ ꯀꯔꯤꯒꯤ ꯅꯥꯕ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯤꯕꯨ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ
ꯇꯣꯅꯥꯒꯤ ꯃꯁꯝꯗ ꯅꯠꯇ ꯃꯃꯥꯏ ꯃꯃꯤꯠꯇꯁꯨ ꯄꯪꯐꯨꯗ ꯐꯨꯖꯤꯟꯕꯗ ꯃꯃꯥꯏ ꯅꯥꯛꯆꯦꯞꯇ ꯍꯥꯏꯐꯦꯠ ꯈꯣꯠꯈꯤꯔꯝꯃꯤ ꯇꯣꯅꯥ ꯈꯣꯠꯈꯤꯕ ꯑꯗꯨꯗ ꯅꯥꯔꯗꯨꯅ ꯖꯥꯃꯤꯅꯤꯕꯨ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯃꯃꯥꯏ ꯑꯁꯣꯛꯄ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯑꯌꯥ ꯅꯥꯏꯅꯦ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯎꯔꯝꯕ ꯖꯥꯃꯤꯅꯤꯗꯨ ꯇꯣꯅꯥꯒꯤ ꯃꯃꯥꯏ ꯑꯁꯣꯛꯄꯗꯨ ꯎꯕꯗ ꯇꯞꯊꯔꯒ ꯄꯥꯈꯠꯅ ꯍꯩꯃꯥ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯌꯦꯡꯒꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯌꯦꯡꯕꯤꯔꯅꯨ ꯌꯥꯔꯦ ꯁꯥꯎꯈꯤꯅꯣꯕ ꯑꯩ ꯁꯥꯎꯅꯤꯡꯃꯟꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯇꯨꯡꯗ ꯅꯪꯅꯦ ꯑꯩꯒꯤ ꯃꯥꯡꯗꯒ ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯨ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏꯔꯒ ꯇꯣꯅꯥꯗꯨ ꯁꯥꯎꯖꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯈꯟꯅ ꯁꯥꯎꯗꯅꯕꯅꯦ ꯍꯥꯏꯅ ꯋꯥ ꯍꯥꯏꯒꯦ ꯈꯟꯅ ꯇꯥꯟꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯥꯗꯨ ꯁꯥꯎꯅ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯖꯥꯃꯤꯅꯤ ꯎꯄꯥꯏ ꯂꯩꯇ ꯏꯁꯨꯛ ꯁꯨꯛꯊꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯥꯎꯗꯧꯕ ꯑꯩꯅ ꯁꯥꯎꯗꯗꯅ ꯊꯦꯝꯗꯧꯕ ꯃꯥ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯗꯧꯕꯅꯤꯅꯦ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯤꯒꯤ ꯁꯦꯟ ꯂꯧꯈ꯭ꯔꯒ ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯗꯕ ꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯃꯠꯇ ꯆꯪꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯇꯣꯅꯥꯒ ꯊꯣꯏꯕꯤ ꯃꯆꯥꯒꯗꯨ ꯀꯣꯏꯅꯕ ꯈꯔ ꯍꯧꯔꯛꯂꯕꯅꯤ ꯑꯁꯣꯝꯗꯅ ꯖꯥꯃꯤꯅꯤꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯣꯅꯥꯅ ꯃꯥꯕꯨ ꯂꯥꯏꯅ ꯁꯥꯟꯅꯔꯝꯃꯤ ꯈꯜꯂꯨꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯗ ꯑꯩꯅꯗꯤ ꯃꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯣꯏ ꯅꯤꯡꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯗꯔꯨꯕ ꯑꯗꯨꯒ ꯃꯥꯅ ꯁꯦꯟ ꯌꯥꯝꯗꯣ ꯂꯩꯁꯥꯕꯤ ꯂꯣꯝꯕꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅ ꯂꯩꯔꯝꯕ ꯑꯩ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯧꯄꯥ ꯅꯨꯄꯥ ꯒꯣꯔꯣꯖꯥꯎꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯆꯦꯅ ꯁꯣꯜꯂꯤꯕꯗꯨ ꯃꯥꯁꯨ ꯈꯔ ꯇꯥꯍꯧꯔꯗꯨꯅ ꯀꯔꯦꯝꯅꯕ ꯈꯨꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯦꯜ ꯊꯥꯗꯔꯨꯅꯨ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯝꯂꯅꯤꯅꯦ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯧꯄꯥ ꯅꯨꯄꯥꯗ ꯆꯩꯁꯤꯜꯂꯝꯃꯤ ꯃꯆꯦꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯕꯅꯤꯅ ꯑꯗꯨꯅ ꯏꯀꯥꯏꯗꯅ ꯆꯩꯖꯔꯤꯅꯤ ꯈꯟꯅ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯍꯧꯗꯣꯔꯛꯂꯝꯃꯤ ꯑꯩ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯔꯣ ꯂꯩꯇꯦ ꯏꯃꯥꯗ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗꯗꯤ ꯄꯤꯅꯤꯡꯂꯨꯅꯨ ꯅꯋꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯁꯦꯜꯗꯤ ꯍꯦꯛꯇ ꯄꯤꯌꯨ ꯀꯥꯏꯗꯒꯤ ꯏꯋꯥꯅꯣ ꯏꯋꯥ ꯀꯃꯠꯇ ꯂꯩꯇꯦ ꯈꯪꯉꯤꯗ ꯀꯇꯟ ꯇꯣꯠ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯦ ꯂꯧꯔꯁꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯄꯜꯂꯣꯏꯗ ꯁꯦꯜꯗꯨꯗ ꯈꯪꯅ ꯄꯤꯅꯁꯤ ꯍꯥꯏꯔꯒ ꯒꯣꯔꯣꯖꯥꯎ ꯃꯆꯦꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯔꯒ මාꯁꯨ ꯅꯨꯄꯤ ꯎꯅꯕꯅꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯇꯁꯦꯡꯅ ꯃꯌꯨꯝꯗ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯃꯥꯁꯨ ꯃꯆꯦꯕꯨ ꯃꯤꯅ ꯂꯥꯏꯅ ꯂꯥꯛꯆꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯣꯅꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯊꯣꯏꯕꯤ ꯃꯆꯥꯗꯨ ꯃꯥꯅ ꯅꯝꯗꯅ ꯀꯣꯏꯗꯕ ꯌꯥꯗꯦ ꯈꯟꯅ ꯃꯗꯨꯅ ꯇꯣꯅꯥꯗ ꯃꯆꯦꯒꯤ ꯂꯃꯟ ꯈꯨꯝꯕ ꯁꯛꯀꯦ ꯈꯟꯅ ꯊꯣꯏꯕꯤ ꯃꯆꯥꯗꯨ ꯍꯦꯛꯇ ꯃꯁꯥꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯊꯣꯏꯕꯤ ꯃꯆꯥ ꯃꯥꯁꯨ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯥꯄꯜ ꯅꯄꯥꯛ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗꯦ ꯍꯦꯛꯇ ꯌꯥꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯌꯥꯎꯅ ꯍꯦꯛꯇ ꯎꯅꯗꯨꯅ ꯃꯈꯨꯠ ꯃꯁꯥꯒ ꯁꯝꯗꯨꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯆꯥ ꯑꯊꯛꯀ ꯏꯟꯅꯗꯨꯅ ꯍꯦꯛꯇ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯇꯣꯅꯥꯃꯥꯗꯤ ꯃꯈꯣꯏꯗꯧꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯔꯨꯕꯗꯤ ꯉꯝꯖꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯃꯈꯨꯠꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯊꯤꯟꯖꯤꯟꯖꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨꯗ ꯊꯤꯟꯖꯤꯟꯕꯒꯤ ꯑꯅꯥꯕ ꯆꯩꯅꯥꯗꯨꯅ ꯁꯨꯒꯠꯅ ꯑꯌꯣ ꯁꯥꯎꯔꯗꯤ ꯅꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯒꯅ ꯍꯦꯟꯅꯕꯨ ꯅꯥꯕꯗꯧꯅ ꯇꯧꯔꯦ ꯊꯣꯏꯕꯤ ꯃꯆꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯛ ꯀꯨꯏꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯦ ꯑꯗꯨꯒ ꯏꯅꯥꯈꯨꯟꯕ ꯏꯃꯨꯡꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤꯒꯤ ꯃꯧꯄꯥꯅꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯒ ꯍꯦꯛꯇ ꯌꯥꯈꯤꯅꯦ ꯅꯠꯇꯦ ꯒꯣꯔꯣꯖꯥꯎ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯃꯆꯦꯗꯣ ꯑꯩꯅ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯅ ꯂꯃꯟ ꯈꯨꯝꯂꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯖꯥꯠꯂꯅꯤ ꯑꯩꯕꯨꯗꯤ ꯐꯩ ꯊꯣꯏꯕꯤ ꯃꯆꯥꯗꯃꯨꯛ ꯑꯋꯥꯕ ꯄꯤꯔꯗꯤ ꯅꯠꯇꯦ ꯑꯩꯕꯨ ꯊꯣꯏꯕꯤ ꯃꯆꯥꯗ ꯑꯁꯦꯡꯕꯁꯦ ꯍꯥꯏꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯅꯤ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯃꯥꯅ ꯇꯊꯤ ꯆꯩꯕꯤꯔꯛꯂꯒꯅ ꯀꯝꯗꯧꯕ ꯍꯣꯏꯗ ꯑꯗꯨꯁꯨ ꯃꯁꯨꯝ ꯂꯥꯡꯒꯤꯅꯤ ꯈꯟꯗꯣꯛꯂꯒ ꯂꯣꯏ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦꯗ ꯑꯩ ꯑꯁꯤ ꯈꯟꯅ ꯇꯣꯅ ꯊꯣꯏꯕꯤ ꯃꯆꯥꯗ ꯋꯥꯗꯨ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯇꯣꯅꯥ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯈꯣꯝꯖꯤꯟꯗꯨꯅ ꯊꯣꯏꯕꯤ ꯃꯆꯥꯗ ꯋꯥꯗꯨ ꯍꯥꯏꯖꯒꯦ ꯈꯟꯅ ꯊꯣꯏꯕꯤ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯇꯨꯡꯗ ꯊꯣꯏꯕꯤ ꯃꯆꯥꯒ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯥꯛꯄꯅꯤ ꯂꯦꯝꯕꯤ ꯃꯇꯥꯒ ꯋꯥꯔꯤ ꯁꯥꯅ ꯇꯣꯅꯥꯅ ꯂꯦꯞꯂꯤꯗꯨ ꯎꯕꯗ ꯃꯇꯥꯗ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯪꯒꯤ ꯇꯧꯔꯝꯃꯤ ꯊꯣꯏꯕꯤ ꯃꯆꯥꯁꯨ ꯆꯤꯡꯅꯅ ꯀꯩꯗꯧꯔꯒꯦ ꯇꯨ ꯍꯥꯏꯔꯒ ꯂꯦꯝꯕꯤꯅ
ꯇꯣꯅꯥꯗ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨ ꯊꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯆꯥꯁꯨ ꯀꯅꯥꯅꯣ ꯈꯟꯅ "ꯀꯅꯥꯅꯣ?" ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯅꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯜꯂꯒ ꯃꯁꯥꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ "ꯑꯁ" ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯅꯥꯅ ꯇꯍꯥ ꯇꯍꯥ ꯊꯣꯏꯕꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯌꯦ ꯀꯩ ꯋꯥꯅꯣ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯡ ꯃꯐꯝ ꯆꯥꯕ ꯑꯃꯗ "ꯑꯁ ꯄꯦꯜꯂꯕꯅꯤꯍꯦ ꯀꯨꯏꯔꯣꯏꯕ ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯧꯕꯅꯤ" ꯍꯥꯏꯅ ꯇꯣꯅꯥꯅ ꯀꯨꯏꯔꯣꯏ ꯋꯥꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯖꯔꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯆꯥꯁꯨ ꯇꯞꯅ "ꯂꯥꯛꯑꯣ ꯑꯥꯗ ꯂꯝꯄꯥꯛꯇ" ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯃꯆꯥꯅ ꯃꯥꯡ ꯊꯪꯂꯒ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯅꯥꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯗꯨꯅ ꯂꯝꯄꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯥꯒ ꯖꯥꯃꯤꯅꯤꯒ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯖꯥꯃꯤꯅꯤꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯃꯉꯣꯟꯗ ꯊꯥꯗꯈꯤꯕ ꯄꯨꯝꯕꯁꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯝꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤ ꯃꯆꯥ ꯁꯧ ꯁꯧ ꯂꯥꯎꯅ "ꯑꯗꯨ ꯅꯪ ꯅꯁꯥꯒꯤ ꯋꯥꯊꯣꯛꯅꯤ ꯃꯗꯨꯗ ꯑꯩ ꯌꯥꯎꯁꯤꯟꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ?" "ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣꯅꯤ ꯅꯪꯒ ꯍꯧꯖꯤꯛ ꯅꯧꯅ ꯈꯪꯅꯔꯤꯕ ꯒꯣꯔꯣꯖꯥꯎꯗꯣ ꯑꯔꯤꯕꯤ ꯖꯥꯃꯤꯅꯤꯒꯤ ꯃꯧꯄꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯞꯁꯤꯜꯂꯛꯂꯤꯁꯦ ꯑꯩꯒꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." ꯇꯣꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯆꯥꯗꯨ ꯃꯥꯕꯨ ꯃꯔꯝ ꯂꯩꯇꯅ ꯆꯦꯟꯅꯍꯜꯂꯦ ꯍꯥꯏꯅ ꯇꯊꯤ ꯇꯊꯤ ꯆꯩꯔꯝꯂꯒ ꯁꯥꯎꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯒꯣꯔꯣꯖꯥꯎꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ "ꯇꯥ ꯒꯣꯔꯣꯖꯥꯎ ꯇꯥ ꯇꯣꯅꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕ꯭ꯔꯥ?" ꯀꯩ ꯍꯥꯏꯅꯣꯅꯦ?" ꯊꯣꯏꯕꯤ ꯃꯆꯥ ꯃꯥꯗꯤ ꯇꯣꯅꯥꯗ ꯄꯩꯅ ꯌꯦꯡꯂꯒ ꯃꯥꯕꯨ ꯒꯣꯔꯣꯖꯥꯎꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯅꯤ ꯈꯟꯅ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ "ꯃꯥꯅ ꯍꯥꯏꯅꯤ ꯇꯥ ꯒꯣꯔꯣꯖꯥꯎꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕ ꯀꯣꯏꯔꯤꯅꯤ ꯍꯥꯏꯔꯤꯅꯤ ꯃꯥꯏ ꯃꯃꯥꯡꯁꯤꯗ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ." ꯃꯥꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯁꯤꯖꯤꯟꯅꯈꯤꯕꯅꯤ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕ ꯃꯗꯨꯕꯣ?" ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯊꯣꯏꯕꯤ ꯃꯆꯥꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯅꯥ ꯊꯣꯏꯕꯤ ꯃꯆꯥꯅ ꯀꯞꯄꯗꯨ ꯌꯦꯡꯕ ꯉꯝꯗ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯒꯣꯔꯣꯖꯥꯎꯒꯤ ꯐꯨꯔꯤꯠꯇꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ "ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯂꯕ꯭ꯔꯣ ꯅꯪꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯗ ꯃꯤꯅ ꯁꯥꯟꯅꯕꯗ ꯀꯔꯤ ꯐꯥꯎꯏ ꯍꯥꯏꯗꯣ? ꯅꯪꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤ ꯏꯆꯦꯗꯨꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯅ ꯁꯥꯟꯅꯔꯤꯗꯨꯗꯤ ꯑꯩꯗꯤ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯁꯦ ꯈꯟꯗꯨꯅ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯔꯣꯖꯥꯎ ꯃꯥꯒꯤ ꯐꯨꯔꯤꯠ ꯄꯥꯏꯔꯤꯕ ꯇꯣꯅꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯅꯥ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯉꯝꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯆꯥ ꯃꯥꯁꯨ ꯄꯥꯈꯪꯗꯒꯤ ꯈꯦꯠꯇꯣꯛꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯅ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯏꯀꯥꯏꯕ ꯅꯪꯂꯤꯅꯤ ꯈꯟꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯥꯖꯤꯜꯂꯒ ꯀꯞꯄ ꯈꯥꯡꯒꯠꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯣꯅꯥ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ "ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯊꯣꯛꯍꯟꯖꯕꯅꯤ ꯑꯩꯅ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯊꯃꯣꯏ ꯀꯌꯥ ꯊꯨꯒꯥꯏꯔꯤꯕꯁꯦ ꯊꯨꯒꯥꯏꯔꯝꯗꯕꯁꯨ ꯌꯥꯏꯀꯣ" ꯈꯟꯅ ꯇꯣꯅꯥ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯔꯧꯖꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯒꯣꯔꯣꯖꯥꯎꯅ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯇꯥꯗꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤꯅꯕꯗꯒꯤ ꯖꯥꯃꯤꯅꯤꯒꯤ ꯃꯅꯥꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯇ ꯃꯧꯄꯥꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯕ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯃꯍꯥꯛꯁꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯅꯕ ꯆꯥꯎꯈꯠꯅꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯋꯥꯈꯜ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯣꯅꯥꯁꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯈꯤꯕ ꯑꯅꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯑꯇꯟꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯇꯞꯅ ꯇꯞꯅ ꯈꯨꯜꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫